Coronavirus na China landarak le haina taba mikuptuda Manipur miyamna thoidokna khanakide matam maduda khantharam labadi hojik oiriba phibamsi oiram gadra hangnare matam mamada yamna laiba lainani Manipur yorakloi haina khanaramba coronavirus ngasidi miyoiba jati bu langoi sansilakli hojik Manipur kari oirakani hayena kari thorakadage miyoi kaya COVID-19 positive oirakani ai amadi aigi imung manung yorakadra haibaduni punam magna khanaribasi hojikta khanglakle miyoiba aikoisi kaya da tonkraba jibano Manipur karamba phibamda lairi subnatagi miyoi lakh 30 rom tamak laiba raija asida ngarang phawbada positive case lising ani chamri yankai ni pani miyoi lising ama chatruk yankai humdoina naba phakre amasung naba phagapagi chang asi sada humpu tare dasmik ani mari oiri active case masingna chanipan mangani adubu mipainingai oiribadi hana laina asina mi sikebagi paw leitri hairambadu masagi anaba singna maram oibagi matakta COVID-19 positive oiba miyoi ahungi punsidi ngasi nongmanini sida thangna laikidre miyamne hena khangnare Jiribam amasung Thobal jilada local transmission haigera lateral transmission natraga sporadic transmission haigera COVID-19 positive oiba miyoi dugi history ningthina khangba ngamdaba case kaya ama nongmagi hengalagli Jiribam jilagidi kharabu phakre haiba yai atai hengalagli basi kari haina maming thongadori maming ama hekta thonba yai asomdadi nongmagi positive case ki masingdi hantharak loi asiguma phibam matau karamna oirakhibano haibadu nainabagi matamdi henkre haina khalli postmortem gi matam natre prevention gi matam loiradna cure gi maikeida sangsingadaba matamni adubu Manipur gi oina hojik phawba ka hena soktaba jila kaya leiri masi yenglaga hangatna yengba mathau tarakle asoiba kharadi leire haibasi ekoi yapam toi asoiba hairibasi di sarkar khakta nate ekoi miyam gi saru yauri police na mic paiduna lawgadaba matam natre isa na gyan tanargadaba matamni Green Zone da lairamba Manipur da mapandagi mi changlakpada Manipur Green Zone oiraroi haibasimadi punamangna haina kibani Thaurang kudingi loophole lai haina bagum testing capacity amadi phamungi capacity yengdana pusilakkiba hana panaramba masingdagi hengalakpa madudagi test tofam thokpa masing suna test toba ngamlaktaba COVID-19 na VIP inakara kunba laira bathilaktaba asini Containment zone hojik Manipur gi mafam kaya da laukthokpagi paw mipum khudi mangla tanare containment zone singda hojik sarkar na kari thabak lokatlibage zone sing asida security personnel singna ngak senbagi thabak lokatli haibabu zone manungda leiriba singi kari thabak paikhatlibage haibadu miyamna khangningi zone manungda leiriba yumthong kudingmak yumthong gi oina test tawribra makhoi gi nongmoda changdaba yadraba polam sing sana thaknaba polam sing yengsen biribra Laikai da containment zone laukthokpadagi hendoktuna jila apunba containment zone lauktokpagi SOP tonganbra karigumba SOP manarabadi jila aduda leiriba yumthong khudimak konsinba ngamgadoribra mipung khudimak test toba ngamlabra makhoigi sana thaknaba polam sing phangannaba sem sarabra haibasini karigumba license asina henjillaktuna community transmission gi thak yauruklabadi madugidamak sarkarna sem sarabra haibasi hojik miyamna hangnari Raijigi Hakselgi Bibagnadi community transmission gi thak adu yaudri hairi makoina kudam oina hairabada masigi stage marini icham chamba anabaga changdamnabagi mongda ICU da thamba yaba thak yaudana anaba amabu hekta ICU da thamba yaroi hairi khangbigadabadi icham chamba laina nate COVID-19 ICU gi thak ngaibada Manipur di loiragani madugi thak yaudringaida mangjaunana thorang paikhatpada lainga ki ayaba amuk ngaigadoribra ngasi COVID-19 positive oirba miyoi ahum masagi hanadagi naraba lainaga loinana laikidre masagi laina naraba amasung hospital dagi sandorapa COVID-19 gi victim oirba anaba kayagi laingpam laingakna sinphipam toi mamangi lockdown da sarkar social worker ni haijaba mathangi mikhalda thengnage vote leke khanjaba praja nungsiba manba paisa paiba miyam ama cheng chak chana thaknaba polam kaya yenbagi pauna e pause amadi electronic media da pauk sandaba makai hapnaki hojik makhoigi maming matha takidaba kuire makhoigi mateng darkar oraklaba matam sida ukidre COVID-19 henjilagli bani miyam nungsiba MLA mantri lusingba sing thopiraklo miyam na khaurang na ngairi